phizet kum kitang ko masu like harass Toubiba viral tawhanbiba kitang bra strap khat or urdi harass Toubiba campaign asi 16 days activism against gender based violence haiba akoi numit tara mangani akoi November ki date 25 tagina akoi December ki date 10 human right day numit asibaw akoi numit tara mangani chumna pangtuk saba campaign amagi saruk ama oina ngasi kurai lamlong bazar da akoi IRDSO wangjing amadi wing thoban ani ki makhada tongan ba akoi village singda campaign chathaduna lai date 25 tagi hauraga akoi Kakching district Thoban district amadi Imphal district singda aikoina village kara khanga charga village akoi kuni khoida akoi skumba Nupi singa Chathaba Miot Minei se lep kadabani malem ki thak tagi muthat kadabani haiba campaign aduni kona sathajar pate aduga loina na social media da akoi Nupi Singbu kulai oiraga awa phamda tahanba kaya ama huji chapkhatlapagi matung ina tawriba sigumba tongan ba makhangi Miot Minei maya masi akoi malem dagi muthat kadabani loina na akoi imung manung dagi hauraga akoi workplace aduga miyam tin ba mafam akoi agitation sangsan ba da oraga su akoi Nupi singda tongan ba akoi uniform set pana phawba akoi agitation sangsan liba Nupi singda phong na phut khaba sigumba makhan makhagi Nupi singda Miot Minei thengna ba si lepiu haiba campaign na 16 days against gender based violence ki platform se tanja se laujrga haining badi hojik yam trend ko social media da Nupi bu yam like yam ordinary se like mentally stressed ko pi se ko Yajaningde kari gai bra badi Nupi ma oina kitang phizet ko kitang ko masu like harass Toubiba viral tawhanbiba kitang bra strap khat or urdi harass Toubiba nupa na yam kit phiron kitang hap nupa di phiron hap tar di kem ta hai bir du Nupi ki kitang just slightly kitang loose or harass Toubiba sisiam nongai te ko haning badi like aduga kitang aware ga oh delete tawbi da bi hen viral tar ga share tar go viral hen chat pi ma machin manaw ni machin ni khan da bi das mine hen expose tawbi se tawbi gnu like mi atai community or some or shu ichin inaw ni khalaga asumba se like community masen ne khalaga smile tawbi gnu hai haning je